मणिपुर हंतक लेप लेतना कोविड-19 की पाक सन संदोरगलिबा असि थिंगबा ngamnarba honaba oina Manipur laingana lagliba nomaijing numit habdi July 19 dagi numit 10 ni chumna total curfew natragana total lockdown thamgadori thasi kunga tare phawba thamgadori total curfew total lockdown asida nomagi sangderba yadraba COVID-19 hita kapthokpa test toba ana laing mari leinaba mai sing telecom internet services air travel amadi low singuga mari leinaba thabak ingkhang singdadi athingba si leiroi hari ngarang numinang athengbada Manipur ki Chief Minister N Birena miamda appeal tawroduna haikibada mipung khudimana waraba subana numit 10 ni asi khaktang khaminasi haina appeal tawragli Hauki pung kunga mari asida India da COVID-19 positive case oiba migi masing lising ko thraga nipan ga chamapan ne phuga mapan nongna thengna khiba ga loinana hauji phawbada punwa case masing crore ahunga lakh tara lising kunga taruka chanipan kunga mapan da yawrakre hare pungpham asigi matungina Union Ministry of Health and Family Welfare gi matungina mioi changwa ga nifu ni toy laichat asidagi laikhidaba ga loinana atopa mioi lising ne phuga sumna kunga tarukna laina asidagi phagalapa thengna khre laichat asin laikhidraba mioi changwa ga nifu ni toy asi tharaga hauji phawbada punma migi masing asi lakh mari lising 12 ga changwa ko thraga mathoi yawkhre Imphal East District Police Commando Hangang Police amadi tara taruk suba Assam Rifles ki apunba khongbu amana chathagiba counter insurgency operation amada aina yadaba mongda khulai yawn bagi thabak tawba miyo ani ngarang khulai ka konana phakre pharabai miyo string adudi khongunom village ko khuldagi Howlon Chongloi Chai Yankai Apopa Chongjalun Chongloi amadi Yangnoi village cycle dagi Thangkhaujin Chongloi Chai Kungamari Apopa Lunglen Chongloi kawi hari Chaliba chai asigi oina me 15 dagi hauraga June 15 fawbada Facebook ki online ki khuthangda natai chadaba wangang sangang natraga mobile footage sing thaganaba sing adu thingnanaba WhatsApp season nariba mioi lakh kun henbagi account sing thingjin khre haina Facebook bu chalai riba maikai dagi makoi gi tha gi oiba report amada pali hariba khongtang asi lebak asigi anoba information technology rules ki matungina WhatsApp natraga Twitter gumba social media platform sing asigi mathakda lokalapa khongtang gi saruk amoina WhatsApp ki maikai di lakibani Ngarang sanakiba Sparkasen Trophy da hanagi World Champion India gi Biswanathan Anandna Russia gi Vladimir Kramnik ka draw chakre amuba machu pairga sanakiba India gi Grandmaster asina English 4 nights khuchana da khongchat kunthra ga mapan subada draw chakhi masigi mamangda yumcha kaisa numita angobu machu paiduna sanakiba match ta Kramnik pu thoibada Anandna khongchat khombu ga taruk changki match asi Russia gi Grandmaster asiga no castling haibadi ningthau onthong nabada mawongda sanaki India ki nupi ki football league yaithok khibadagi Goklam Kerala FC bu India ki mau chinduna AFC Club Championship lising ani kun kunma thoi sanana ba khankhre Oman League ki champion aduna tournament asida India ki mau chinduna chakkadamani adubu nupi ki league yaithok khiba asina maram oiduna hana ki champion asibu India ki mau chinnana ba khankhibani AFC ki general secretary Dato John da AIFF ki secretary Kusal Das na iba warol amada Hero India Women's League asi lagliba nugju tha amadi lakani haina thajanari ba third wave asigi yenglaga local organizing committee ga khanaraba matungda yethonaba lemnare haibasi ekhoina nangonda khanganba pami haiki